Ngasisu mayam channel asigi maikedi health tips angtang mayamna khangjinbada aduki matik kanarba hujujiksu COVID-19 gi laisatna malen pumda sandogliba oibana mayamdi hena kanagadaba health tips angtang mayamda share tawjage mayam loifok taminasi adu mayam sigi ngasigi share tawjagaduriba channel sigi maikedi content sigi mamingsina mayam face masks ani uppana amakhaktang uppadagi COVID-19 sandokpa thingmuda kanaba henbara haibisiki matangdana mayam si hena khangnaribani laichet asina maram oidana mayamna face mask amagi mathakta ama adum optionabasu mayamna thengna biramgani sigi matangda mayam khangjinbiyo COVID-19 gi laina laichet sandokpa mask asi kanagumba miyoi kharana ani lolaga uppa Eikhoina toina uba phange adobo asumna face mask ani uppa sina amakhaktang uppadagi kanaba henbara amadi upke hairagadi karamba matamda masum karamna upkadagi haibasi khananingai oiri theory dadi face mask ani lolaga uppana COVID-19 sandokpa thingmada mating pangi haidi Texas ki Houston city da leiba Houston Methodologist Hospital gi System Infection Prevention and Control gi director gi Firas Zabane gi matungina marks ani lolaga uppana hena kanaba phangba yai haidi Zabane na haikibada face masks ani lolaga uppada phangliba thajabadi masina mahik matang singbu filter tawbagi layer masing hengat hali haibisni masina filter tawba ngambagi sang hengat hali maramaduna marksing asi phawraga sanglakpa particles singi masing hantarai hainasu mahakna haiki adum oinamak marks ani upa asina aranba mongna thajaba pibasu yai hainasu mahakna section wathamli miyo amana quality hantaba marks ani lonchinaraga uplabadi aduk hakna kanaba phangdaba yai madugi sumathakta mawong sumna uptragadi marks ani upa asina karakta nungsat handuna thoina henadum khudong thiba hengat hanba yai Binghamton University Mechanical Engineering gi Assistant Professor Scott si fresna ngak thokpa ngambagi sang hengat hanba haibasi filter tawbagi layer masing hengat hanbagi wa ngakta nati haidi Eikhoina mask uppa matamda mask aduna maida fit oina leigadaba adu leitrabadi maduna ahobasing adudagi filter tawdaba nungsit sanglakpa yai si fresh na haidi madudi marks amagi performance hantahangadoribasi marks adugi filter tawba ngambagi sang aduna nate maida fit tawbagi sang adunani surgical mask ki material asi yam aphaba makhalni adubo Eikhoina sijinarakpa matamda nakaldagi nungchit sanglakpada marks adugi kanabagi sang adu hantahalai Eikhoina surgical mask ani lonchinaraga uplabadi Eikhoina ningsa hondokpada yaurakpa nungsitpu marksing aduna thatpagi sang hengalaktuna nakalda nungsit chatpagi sang hengalai masina maram oiraga marks ani lolaga uppana hena khudong thiali hainasu mahakna makhatari si freshna makhataraduna hai surgical marksinga yengnabada cotton material sing asi filter tawba ngambagi sang hanthai maramaduna cotton gi marks amaga surgical natragana KN95 marks amaga piba matamda ningsa hondokpada yorakpa nungsit thingbagi sang hengalaktuna nakaldagi nungsit chatpagi sang hena hengat halakani hainasu makna phongdokhi hauji amuk lakliba wafamdi marks ani uppa haibisi karamba matamda kanabagi haibisni hiramasigi matangda Zabane na haikibada marks makal natraga sabagi mawong khenabagi matungina filter tawba ngambagi sang nasu khenai haiba utpa data leiragasu marks ani lolaga uppagi kanaba utpa maram saba data di hauzik phawbagi oina leitri haidi mahakna makha taraduna hai quality aphaba marks ama maida setna fit oina upnaba amasum marks adu sanaba material sing sizinaduna layer masing yamna yaurabadi protection matik sana piba ngamgani haiba thajai SARS control gi dama oiragadi extrazolation blood yauba extrazolation
ब्लब याव N95 रेस्पिरेटर यावना मास्क उप मियोइसिंगी ओइनदी मखोइना उब्लिबा मास्क अदुगी मथक्ता अतोपा मास्क अमा उपकदबनी हाइनसु जवानेना हाइरि हाइरिबा थवोंग असि एक्स्ट्राजेलेशन ब्लब याव मास्क उब्लिबा मियोइदु COVID-19 वायरस ने इन्फेक्ट तौबा मी ओइरमलबदी मंगोंदगी अतोपा मियोइसिंगबु ngaktoknabagidamaktani hainasu makna makhatari SARS control gi issue leitragadi face mask ani lolaga uppagi mathau tade adumakpo upke hairagadi filter khwaidagi sangwang na tawba ngamba afaba makhalgi mask sizinagadabane uppa matamda nakaldagi nungsit sangthok sangsin yadanaba mawongda siamlaga upkadabane masigi sumatakta face mask ani lolaga uppa asina ningsha honbada khudong sadaba thonbasu yai haibasi ningsingadabane filtration material gi layer masing hengalakpa haibasi nungsit sangthok sangsin tawbada apan mathokpagi sangsu hengalakadoribani hainasu zabanena makhatana su phongdorakli aduga mayam sigi content sida lakshin biya bakana ba phangye hairagadi sinchoi soiduna mayamna video sida comment masang gatang share tawbiramu hainasu Manipur news channel gi makedigi mayamda haizari ado lushilak poina mayamna video si lushilak pakudingi itatatana mayamda share tawjaba pawroge ba wori masadu mayam soiduna ngasi su share tawjaramge mayam loi fuktaminasi aduga mayam ngasi gi pokningi lauksing bamol amumsagi lain sigi content sigi maming si mayam lining bagi moibung haibisini mayam share tawjarage mayam loi fuktaminasi poxiel di yamna sengjaba lairabadadi pattatpa nupa amalairami mana ningzariba lai adugi puja loidriba fawbada mayara karigumba amatta tadaba miyoini nongma mahakna puja tawringada lai adu thonlaktuna lairaba nang kari pami haina hanglami maduda nupaduna lanthumdi nidraduna magi puja tawjaribadu nongmagi kahenbiganu haijarami madu tabada lai aduna peladuna tho'u haibada thokpa moibung ama pirami madu mana lai gi puja loiraba matungda mana apamba pot niduna sizinarami nongma lekai gi mi amana madu urubadagi kalakladuna moibung adu huralaga maduga manaba ama thamjilami madu khanglakpadagi mathangi numita lairaba aduna yamna nungaitana kaptuna lai aduda haijabadagi atopa moibung ama amuk pirami hairiba moibung adudi pot ama nibada ani law ani adu nibada mari law hairakpa pibadi pidaba moibungni madu mana puja loiraga hai moibung sak insang ahawba pukham amata piyu haibada pukham ani law hairaklami moibung huranba aduna su lairaba aduna kari tawbano haibada lumduna yengubada moibung na hairakpa wadu tabadagi hanagi moibung adu thamlaga amadu huranduna pukirami hanagi moibung adu hek phangbaga lairaba aduna mana satpham khudingmakta khaw amada haptuna purami huranba aduna mana pamba pot amata tho'u haiba yadabadagi moibung adu nungpak amada thaduna thugairami migi mapot kalak mihawba haiba simaktabu afaba thabak amanate mingonda leiba aingonda leitaba pot aduga loinana aina kanna hotnarabasu madu phangloidaba adugumba wafam adubu kalak mihawba haina khangnai masigi phatraba wafam amana migi leijariba pot adu matam suppada yaikhai thingaiba natraga manghan takhanana ba hotnabasini masi yamna phatraba hainabi amane migi mamal yamla tangba pot adu mana hayeng siba matamdadi amata supuduna chatloi haibisi matam supuda ningsinglabadi asigumba kalak mihawbasi kharada oirabasu kokani khali hainasu ngasigi pokning loksing oibe arba wori matection su phungdorakli dugu mamna su sigi wori matex tabi buloraba matungda kari wakhalo lebibigi hablu sujoi sudana comment box comment ang tang tawbiram haina channel siki makai diga hajari. Thank you.